Panchayat na lengakta pisin kiba wapam inspection phauba tawidana nathairaga thamlaga social media da tholkpa singdana lengang na chongchin sinduna mateng panglakpa asina Panchayat ki luchingba khudingmak miyam na lan na unarakle phangpham thokpa hak phangnabagdamak Beneficiary khudingmak media da thokpa mathau taribani haina waiton gram Panchayat ki Pradhan Surbala na lengakta thamlakle Wafam si Pradhan asina lusingduna Panchayat asigi manungda laiba PMAYG gi makada yum hannabagidamak kumja lisingani tarani panda lengakta pisin kiba additional beneficiary lista yauba kahena phibam soklaba imung singda yengsinbagi thauramda phongdokibani yengsinba aduga mari leinana Pradhanna Panchayat asina gram sabha phamduna lengakta PMAYG gi makadagi miyoi chamnga yangkai mari yum sananaba kumja lisingani ga tarani pande additional list thakiba adu ngasi phauba yum sabirakpati lairadana inspection phauba lakpa leitri local body amuk oina leiriba Panchayat na tauba thabakta lengakna miyeng changbidaba asna meeyam na Panchayat pu aranba thabak tauba oina unarakle loinana awaba taraba imung singi wari media natraga social media da yaurpa matamda lengakna thabak tauba saduna hochinduna mateng panglakpagi mami ama tarakliba asinadi awaba taraba imung khodimak media natraga social media da thokpagi tangai phadaba adu lairabara haibasi achauba wahang ama oiri tanpham asida Panchayat na tauba thabak sing nathairaga thamgadaba oirabadi lamdam asida Panchayat laibagi mathau tadre Panchayat muthatpiro haina lengakta pendaba taksilakpaga loinana awaba taraba laita lairaba imung singi phangpham thokpa hak phangnaba hotnabadadi tattana mimang phamhanba lengakna hotnabiganu mari lainaba authority singnasu Panchayat na lakhol aliba khongthang kaya asi masak khangbi batanatana paikhatliba thabak sing phauba hanna yengbide aduga achau asang haibagi wafamna lumna lauba achan mirai naibagi thabak tokpiro phangpham thokpa sing phanghanbada manaba mityeng yengbiro hairakli Mayam dugi manung de amakak sagalakpa sarani haiba asina aikoi gram Panchayat ta leiriba Pradhan amasung member singsi miyam no huran boina aikoi unanabagi masak amasu oire government na instruction yaudadi aikoi na sabangam de adubu haujekti social media da puthok laga sane hariba asi aikoi gram Panchayat na thajaba preparation toba leasing adugi manung da salli hariba leasing se aikoi na su gram Panchayat asina nungti khudingi yamna natai jadraba sing ase social media da amamam to oina puthok rakpada government asina sabang ngambigaduribra haiba wahang asi thamjaningi